Manipur Thugaibadi Chief Minister Nongthamam Bireni Rahul Gandhi nate angang machana ngangadaba wangangna Manipur kan bangamloi haina Manipur Pradesh Congress Committee MPCC ki President 𝗕𝗏𝗏𝗏𝗏 na phongdokhrei wafamasi Rahul Gandhi na sekmai gi 𝗠𝗔𝗡𝗡𝗏 𝗧𝗏𝗏𝗏 kangpokpi tamna 𝗏𝗏𝗏𝗏𝗏 न्याय यात्रा की खोंगचट चटपगी थिंदोकपा लाकपदा MPCC की President 𝗕𝗏𝗏𝗏𝗏 na paumi singda phongdokhibani maangna hai ngarangdagi hauna Congress ki luchungba Rahul Gandhi amadi 𝗪𝗏𝗏𝗏𝗏𝗏 𝗏𝗏𝗏𝗏𝗏 na hौदोखिबा ꯚꯥꯔꯠ ꯖꯣꯔꯣ न्याय यात्रा asi santi gi khongchatni khongchat asida tongan tongan ba state singi Chief Minister amadi luchungba kyana sarkyari ba dugumba khongchat amani Rahul Gandhi na lakpada awang sekmai gi miyamna mairaga loinena mahakpu taramna oklamba aduna miyamna lamdam asta tangdu leitaba pami amadi khongchat asida thajaba thami haibadu ulle maangna hai Manipur asi Rahul Gandhi na thugaiba nate Chief Minister na thugaibani ngasi aikhoina sekmai landuna kangpokpi changsin bangamjiba majeta na thugairi ba se Chief Minister nani aikhoi di miyam ga loinena tangdu leitaba purakse punna leiminasi aikhoi gi hak piu haiba khaktani ngasi chali ba khongchat asi double engineer hari balengak asina chatpa oiramlabadi tangdu leitaba thuna purakpa ngamgani haina 𝗕𝗏𝗏𝗏𝗏𝗏 na makha takhi Manipur da injustice se with the people of Manipur prajaga loinana aikoi soidana thengnabada aikoi justice la kani haiba se asa tawi masidamukta Manipur praja miyam khudingma aina thagachaba phongdoksai sarkar pariba party si ki leader miyam singse thanipan helabasi si tuminna lei hujiksu longmobak Manipur gi damakta consult tawide rang honorable chief minister na hairibodo bharat amadi Manipur thugaiba laimni hai wonderful. The statement of the chief ministers is really wonderful. Such type of statement should not be released, should not be said anything like. But the thing is that, no, man ever Manipur Thugairi si kanano Siri Yamba Ikai Kunazari but Chief Minister Siri Biren Singh Magni Manipur Thugairi si. I koi di Santi, I koi ki Kolao, Pazaga Luina Santi Pubiro, I koi Punjalasi, Macheta Bagi Wakal Tadoksi, I koi ki hug. Aikoi gi right me am singse aikoi sarkar na pibiu ipung khudimba ki hingba ki asa leitre Manipur da bu hingba ki asa lei bro Manipur gi lakpa sigi peace rally peace yatra we cannot go to Kangpokpi now we are stopping here at Chiang Mai masi Manipur si kanana thugai bano Manipur di Sri Biren ji mahak na thugai bani Rahul ji na lai Chief Minister kaya lai MP kaya lai National ki leader kaya lai bse santi ki wasa haira mimne naga sing yauri tongan ba community sing yauraga maside sida Rahul ji na lai bse masi santi ki paujel ni Hanagi Chief Minister amadi CLP gi luchungba o ibo binahai Rahul Gandhi na pamliba achumba tobiu haiduna Jaliba khongchat asi mai pakle haina loba yai hiram khudingmakta mari leinaba singna asengba achumba tobiu haiba pandamda Manipur dagi Mumbai fauba khongchat asi chatpani haina phongdoke lonana Chief Minister na haikiba Rahul Gandhi ki khongchat asi Manipur thugairi bra natraga Manipur punsili bra haiba atudi miyamna loina khangnaraba wafamni haina phongdoke ani suba haibata ana Kanyakumari dagi Kashmir ko ba han sakre sine Bharat Joro Nyaya Yatra nei chi mayam khangmeng ni justice asumba tobiu haiba sumba masi mayam gi mateng dagi soengam yaudra mai pakpa haibata Rahul Gandhi da pami ba pandanchi khudimangna khangnana ba justice tobina ba any authority government khangde ama khangde sumba chi hiram khudimangni economy the khangde economy justice social justice women gi farmers gi sumba justice masi gi damukta sumba tobiu haina madugi sigi Manipur dagi oga Bombay phauba chakta